ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯄꯨꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯥꯡꯒꯣꯜꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯋꯥꯈꯜꯅ ꯅꯤꯡꯁꯤꯡꯂꯨꯕ ꯑꯣꯏꯕꯅꯔ ꯈꯪꯗꯦ, ꯈꯣꯟꯖꯦꯜ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯨ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯥꯔꯛꯏ꯫ ꯄꯨꯄꯨ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨ ꯇꯣꯃꯥꯜꯅ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯂꯨꯅ ꯇꯧꯖꯔꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯁꯨ ꯂꯥꯡꯂꯦꯟ ꯑꯁꯤꯅꯁꯨ ꯃꯄꯨꯕꯨꯌꯥꯝꯅ ꯅꯤꯡꯖꯩ꯫ ꯏꯁꯨ ꯍꯥꯏꯈꯤꯕꯒ ꯄꯨꯄꯨ ꯍꯥꯏꯅ ꯈꯨꯝꯕꯅ ꯍꯥꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯃꯥꯜꯗꯣ ꯂꯩꯀꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯈꯠꯄꯒ "ꯏꯁꯨ!" ꯃꯄꯨꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯂꯥꯡꯂꯦꯟꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ "ꯄꯨꯄꯨ!" ꯇꯣꯃꯥꯜ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯍꯩꯔꯨꯛ ꯑꯗꯨ ꯃꯁꯨꯗ ꯄꯤꯔꯒ, "ꯁꯦ ꯏꯁꯨꯅ ꯆꯥꯅꯅꯕ ꯄꯨꯄꯨꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯁꯦꯜ ꯑꯃꯁꯨ ꯄꯤ꯫ "ꯁꯦ ꯁꯤꯅꯅꯦ ꯑꯀꯠ ꯁꯦꯜ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤ. ꯏꯁꯨꯒꯤꯅꯦ ꯇꯨꯡꯁꯤꯜꯂꯨꯀꯣ." ꯂꯥꯡꯂꯦꯟ ꯃꯄꯨꯅ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏ, "ꯄꯨꯄꯨ, ꯑꯩꯗꯤ ꯁꯦꯜ ꯇꯨꯡꯁꯤꯟꯕꯗꯣ ꯍꯩꯔꯣꯏꯗ. ꯄꯨꯄꯨ, ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯁꯤꯟꯕꯤꯌꯣ." "ꯀꯔꯤꯒꯤ ꯍꯩꯇꯅꯤ? ꯄꯨꯄꯨꯅ ꯇꯥꯛꯀꯅꯤ." ꯇꯣꯃꯥꯜꯅ ꯃꯁꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯒꯤ ꯐꯧ ꯍꯥꯞꯅꯕ ꯁꯥꯔꯤꯕ ꯀꯩ ꯑꯗꯨꯒꯤ ꯋꯥꯅ ꯑꯣꯏꯕ ꯃꯈꯣꯡ ꯑꯗꯨꯕꯨ ꯁꯦꯜ ꯍꯥꯞꯆꯤꯟꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯍꯨꯠꯂꯒ, "ꯏꯁꯨ, ꯁꯦꯜꯗꯣ ꯁꯤꯗ ꯊꯥꯗꯔꯣ." ꯂꯥꯡꯂꯦꯟꯁꯨ ꯁꯦꯜ ꯑꯗꯨ ꯊꯥꯗꯩ ꯑꯗꯨꯒ ꯍꯪꯉꯤ, "ꯄꯨꯄꯨ, ꯁꯤꯗꯤ ꯂꯧꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ. ꯇꯨꯡꯁꯤꯜꯂꯤꯕꯅꯤ. ꯍꯌꯦꯡ ꯌꯥꯝꯂꯛꯂꯕ ꯀꯥꯟꯗ ꯂꯧꯊꯣꯛꯀꯗꯕꯅꯤ. ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯤꯅ ꯄꯨꯄꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯨꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯗꯣꯏꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯉꯛꯅ ꯌꯦꯡꯗꯨꯅ, "ꯄꯨꯄꯨ, ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ?" ꯇꯣꯃꯥꯜ ꯃꯁꯨꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯀꯩꯁꯨ ꯆꯠꯂꯣꯏꯗ. ꯍꯧꯖꯤꯛꯇ ꯆꯠꯅꯤ ꯍꯥꯏꯗꯨꯗꯤ. ꯍꯌꯦꯡ ꯋꯥꯏ." "ꯑꯦ, ꯀꯩꯗꯧꯉꯩ?" "ꯏꯁꯨꯅ ꯆꯥꯎꯔꯀꯥꯟꯗ." "ꯌꯥꯔꯣꯏ, ꯀꯩꯝꯇ ꯆꯠꯄ ꯌꯥꯔꯣꯏ ꯄꯨꯄꯨ ꯅꯪ. ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ. ꯄꯨꯄꯨꯁꯨ ꯅꯣꯡꯃꯗꯤ ꯏꯁꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯥꯡꯂꯦꯟꯗꯨ ꯀꯞꯄꯤ꯫ "ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ. ꯄꯨꯄꯨ, ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯃꯁꯨ ꯂꯥꯡꯂꯦꯟꯅ ꯀꯞꯂꯕꯅꯤꯅ ꯃꯄꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ "ꯏꯁꯨ ꯂꯥꯡꯂꯦꯟ, ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ. ꯀꯞꯀꯅꯨ. ꯇꯣꯛꯑꯣꯅꯦ. ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯀꯞꯅꯤꯡꯉꯦ." "ꯆꯠꯂꯣꯏꯗ. ꯄꯨꯄꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯁꯦ. ꯄꯨꯄꯨꯅꯅꯦ ꯈꯣꯛ ꯄꯣꯒꯦ ꯂꯥꯎ." ꯃꯄꯨ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯅ ꯃꯁꯨ ꯂꯥꯡꯂꯦꯟꯕꯨ ꯄꯣꯕꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯊꯣꯏꯅꯨꯁꯨ ꯊꯣꯔꯛꯇꯨꯅ, "ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯄꯨꯄꯨ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯄꯣꯍꯜꯂꯕ꯭ꯔꯣ? ꯄꯨꯄꯨ ꯋꯥꯔꯅꯤꯅꯦ." "ꯋꯥꯔꯣꯏ ꯀꯩꯁꯨ. ꯋꯥꯗꯦꯀꯣ ꯄꯨꯄꯨ." ꯇꯣꯃꯥꯜꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ, "ꯋꯥꯗꯦ. ꯄꯨꯄꯨꯅ ꯏꯁꯨ ꯄꯣꯕꯕꯨ ꯋꯥꯕ ꯂꯩꯕ꯭ꯔో? ꯏꯃꯧ ꯏꯕꯦꯝꯃ, ꯆꯥꯛ ꯉꯜꯂꯨ. ꯏꯁꯨ ꯇꯨꯝꯕꯅ ꯍꯥꯟꯈꯤꯅꯤꯀꯣ." "ꯍꯣꯏ ꯕꯥꯕꯥ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯆꯪꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯄꯨꯗ ꯍꯥꯏ, "ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯄꯨꯄꯨ." "ꯂꯤꯒꯅꯤ. ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯋꯥꯔꯤ ꯂꯤꯒꯅꯤ." "ꯄꯨꯄꯨ, ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯤꯗꯣꯏꯕ? ꯏꯁꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯇꯥꯅꯤꯡꯒꯦ?" "ꯑꯗꯨꯕꯨꯔꯣ, ꯌꯣꯡꯒꯤ." "ꯁꯦ, ꯃꯨꯟꯅ ꯇꯥꯎꯀꯣ." ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯌꯣꯡꯅꯥꯎ ꯑꯃꯅꯦ, ꯌꯣꯡꯕꯤ ꯑꯃꯅꯦ ꯂꯩꯔꯝꯕꯣꯏꯔꯦ." "ꯄꯨꯄꯨ, ꯌꯣꯡꯅꯥꯎ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ?" "ꯌꯣꯡꯅꯥꯎ ꯍꯥꯏꯕꯗꯤꯅꯦ ꯌꯣꯡ ꯃꯆꯥ." "ꯑꯣ, ꯌꯣꯡꯒꯤ ꯑꯉꯥꯡꯂꯣ ꯄꯨꯄꯨ?" "ꯍꯣꯏꯅꯦ, ꯌꯣꯡꯒꯤ ꯑꯉꯥꯡ, ꯅꯪꯒꯨꯝꯕ ꯃꯆꯥ." ꯂꯥꯡꯂꯦꯟꯗꯨ ꯋꯥꯔꯤꯗꯨꯗ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯄꯨꯄꯨ, ꯑꯗꯨ ꯌꯣꯡꯒꯤ ꯃꯄꯥꯗꯤ?" "ꯌꯣꯡꯒꯤ ꯃꯄꯥꯁꯨ ꯂꯩ. ꯌꯣꯡꯒꯤ ꯃꯄꯥ ꯌꯣꯡꯄꯥ ꯍꯥꯏꯅ ꯀꯧꯏ." "ꯌꯣꯡꯒꯤ ꯄꯨꯄꯨꯗꯤ?" "ꯌꯣꯡꯒꯤ ꯄꯨꯄꯨꯗꯤ ꯌꯣꯡꯄꯨ ꯇꯥꯔꯦꯗꯅ." "ꯄꯨꯄꯨ, ꯌꯣꯡꯒꯤ ꯃꯁꯨꯗꯣ ꯅꯨꯄꯤꯔꯣ?" "ꯌꯣꯡꯒꯤ ꯃꯁꯨ ꯅꯨꯄꯤ." "ꯄꯨꯄꯨ, ꯑꯗꯣ ꯌꯣꯡꯅꯥꯎꯒꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ?" "ꯌꯣꯡꯆꯥꯛ." "ꯑꯦ, ꯌꯣꯡ ꯃꯄꯨꯅꯗꯤ ꯌꯣꯡꯅꯥꯎꯗ ꯀꯔꯤ ꯀꯧꯏ?" "ꯌꯣꯡꯅꯥꯎ ꯀꯧꯏ." "ꯄꯨꯄꯨ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯏꯁꯨ ꯀꯧꯏꯀꯣ?" "ꯀꯧꯏ." ꯑꯁꯨꯝ ꯇꯧꯅ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯇꯣꯃꯥꯜꯅ ꯃꯁꯨꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯁꯨꯝ ꯎꯏꯔꯛꯏ꯫ ꯇꯣꯃꯥꯜ ꯇꯞꯅ ꯀꯧꯏ, "ꯏꯁꯨ." "ꯎꯏꯔꯕ꯭ꯔꯅꯦ ꯅꯪꯕꯣ?" "ꯎꯏꯗꯦ ꯄꯨꯄꯨ." "ꯏꯍꯦ, ꯎꯏꯔꯤꯁꯤꯕꯨ ꯎꯏꯗꯦ ꯍꯥꯏꯅꯤ." "ꯄꯨꯄꯨ,
ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯒꯗꯕꯅꯤꯀꯣ ꯄꯨꯄꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯕ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯍꯣꯔꯦꯟ ꯂꯥꯏꯅꯅꯦ ꯎꯖꯥꯎ ꯇꯨꯔꯦ ꯇꯨꯔꯦ ꯍꯥꯏꯒꯗꯣꯏꯕ ꯄꯨꯄꯨ ꯂꯥꯏ ꯂꯥꯛꯇꯣꯏꯔꯣ ꯂꯥꯏ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯃꯔꯣꯏ ꯄꯨꯄꯨ ꯇꯣꯃꯥꯜ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯈꯣꯏꯕꯨ ꯏꯁꯨꯁꯤ ꯇꯨꯝꯅꯤꯡꯂ ꯃꯥꯜꯂꯦꯅꯦꯍꯦ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯏꯅꯨꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯅꯔꯤ ꯂꯥꯡꯂꯦꯟꯒ ꯄꯥꯕꯒꯁꯨ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯔꯣ ꯇꯣꯃꯥꯜꯅ ꯃꯁꯨꯗ ꯑꯃꯨꯛ ꯍꯥꯏ ꯏꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤꯀꯣ ꯄꯨꯄꯨ ꯑꯩ ꯅꯪꯒ ꯆꯥꯅꯤ ꯑꯩꯒꯤ ꯆꯥꯛ ꯏꯟꯕꯤꯌꯨꯀꯣ ꯄꯨꯄꯨ ꯄꯨꯄꯨꯅ ꯏꯟꯒꯅꯤ ꯇꯣꯃꯥꯜꯅ ꯃꯁꯨꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯃꯁꯨꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯃꯥꯁꯨ ꯆꯥꯏ ꯊꯣꯏꯅꯨꯅ ꯍꯥꯏ ꯕꯥꯕꯥ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯔꯛꯈꯣꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯁꯨ ꯏꯄꯨꯒꯤꯗꯤ ꯆꯞ ꯆꯥꯔꯦ ꯅꯪꯁꯨ ꯆꯥꯔꯣꯗꯅ ꯕꯥꯕꯥ ꯑꯩꯗꯤ ꯃꯥ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ 이해 이봉호는 hꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣꯅꯦ ꯅꯍꯥꯟ ꯃꯈꯩ ꯁꯨꯕ ꯊꯕꯛꯇꯣ ꯉꯁꯤ ꯑꯁꯤꯅ ꯈꯨꯠꯁꯨꯃꯟ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯂꯥꯛꯑꯅꯤꯗ ꯉꯥꯛꯇ ꯉꯥꯏꯔꯒꯦ ꯐꯔꯦ ꯐꯔꯦ ꯃꯁꯨ ꯃꯄꯨ ꯆꯥꯛ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯂꯥꯡꯂꯦꯟꯅ ꯍꯪꯉꯤ ꯄꯨꯄꯨ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯂꯕꯗꯤ ꯄꯪꯉꯤ ꯍꯥꯏꯕꯅꯤꯅꯦ ꯏꯁꯨ ꯑꯗꯨꯗꯤꯀꯣ ꯄꯨꯄꯨ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯁꯛꯄꯤꯌꯣ ꯇꯣꯃꯥꯜꯅ ꯃꯁꯨꯒꯤꯗꯃꯛꯇ ꯅꯥꯎꯁꯨꯝ ꯑꯗꯨꯕꯨ ꯁꯛꯏ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤꯁꯅꯝ ꯅꯝꯕꯤꯒꯦ ꯄꯣꯕꯤꯌꯣ ꯄꯨꯄꯨ ꯇꯣꯃꯥꯜ ꯃꯁꯨ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯨꯈꯠꯂꯤ ꯑꯗꯨꯒ ꯏꯁꯩ ꯃꯈꯥ ꯇꯥꯏ ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎ ꯊꯥꯕꯨꯡꯇꯣꯟ 이슈 ꯊꯣꯏꯊꯣꯏ ꯇꯨꯝꯃꯣꯁꯦ 이슈 ꯊꯣꯏ ꯇꯨꯝꯊꯔꯣ ꯇꯨꯝꯊꯔꯣ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ 이슈 ꯊꯣꯏꯊꯣꯏ ꯄꯣꯕꯤꯒꯦ ꯏꯁꯩ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯂꯥꯡꯂꯦꯟꯗꯨ ꯇꯨꯝꯊꯈ꯭ꯔꯦ 이슈 ꯇꯨꯝꯂꯕ꯭ꯔꯅꯤ ꯅꯪꯕꯣ ꯇꯣꯃꯥꯜ ꯃꯁꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯇꯨꯝꯍꯟꯕꯤꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯑꯦꯗꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯄꯥꯕꯒ ꯇꯨꯝꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯉꯥꯡꯒ ꯄꯥꯕꯒ ꯆꯥꯔꯤ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯇꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕ꯭ꯔꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯕꯤꯔꯛꯏꯁꯤꯕꯣ ꯌꯥꯗꯗꯧꯔꯤꯅꯤꯅꯦ ꯁꯦꯁꯦ ꯁꯦꯜꯁꯦ ꯊꯝꯖꯤꯜꯂꯨ ꯆꯥꯛ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯋꯥꯔꯅꯤꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯕ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯇꯣꯃꯥꯜꯒꯤ ꯀꯥꯗ ꯄꯨꯟꯅ ꯆꯪꯂꯛꯏ ꯇꯣꯃꯥꯜꯅ ꯍꯪꯉꯤ ꯑꯉꯥꯡ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯍꯣꯏ ꯄꯥꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯥꯎꯕꯅ ꯃꯆꯥꯕꯨ ꯄꯣꯡꯈꯠꯅꯕ ꯇꯧꯏ ꯏꯆꯥ ꯂꯥꯡꯂꯦꯟ ꯁꯦꯁꯦ ꯄꯥꯕ ꯂꯥꯛꯑꯦ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯇꯧꯔꯒ ꯄꯥꯕ ꯍꯥꯎꯋꯣ ꯄꯥꯕ ꯄꯥꯝꯕꯤꯔꯒꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯄꯨꯄꯨꯒ ꯉꯁꯤꯗꯤ ꯇꯨꯝꯃꯒꯦ ꯇꯣꯃꯥꯜꯅ ꯇꯨꯝꯖꯔꯁꯅꯨ ꯇꯨꯝꯖꯔꯁꯅꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯄꯥꯕ 이해 이슈ꯒ ꯇꯨꯝꯕꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯡꯉꯤ ꯅꯈꯣꯏꯁꯨ ꯇꯨꯝꯊꯣꯛꯆꯔꯨꯔꯣ ꯃꯇꯩ ꯃꯅꯥꯎꯁꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯅꯤ ꯊꯣꯏꯅꯨ ꯃꯌꯥꯝ ꯌꯥꯍꯧꯅꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯍꯧꯏ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯀꯣꯔꯧꯍꯟꯕꯕꯨ ꯊꯧꯅꯤꯈ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯀꯣꯔꯧꯍꯟꯕꯕꯨ ꯈꯨꯔꯨꯝꯃꯤ ꯃꯃꯧꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯤꯕꯗꯨ ꯎꯕꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯗꯕꯣꯏ ꯅꯤꯡꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯅꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯀꯨꯗ ꯍꯪꯉꯤ ꯕꯥꯕꯥ ꯑꯉꯥꯡꯗꯤ ꯍꯧꯒꯠꯍꯧꯔꯕꯣ 이슈ꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯔꯤ ꯍꯧꯗꯣꯛꯄꯤꯔꯨꯈꯤꯅꯨꯗ ꯍꯥꯏ 이슈 ꯂꯥꯏꯔꯤ 이봉호ꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯄꯥꯕ ꯍꯧꯗꯣꯛꯑꯣ ꯍꯧꯗꯣꯛꯑꯣ ꯅꯨꯃꯤꯠꯅ ꯅꯟꯈꯤꯅꯤꯀꯣ ꯍꯣꯏ ꯄꯥꯕ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯃꯥꯜꯒꯤ ꯃꯁꯨ ꯂꯥꯡꯂꯦꯟꯗꯨ ꯊꯣꯔꯛꯏ ꯃꯄꯨꯕꯨ ꯀꯧꯗꯨꯅ ꯄꯨꯄꯨ ꯄꯨꯄꯨ
Ihe, isu Langlen haugaledana. Pupu, nang ay haudoamdri kaygino. Isu na ne, nungahaina tumbaduda. Pupu na haudoktrabani ne. Masum mapu anina pukriromda kumtharaga machin makha sengtoi. Thoinu na mapuroi babu haudokpa changlai. Phamung mamang aduda leptuna. Moi baba. Ho moi baba. Thengi hauganaba tawpirodana. Chawbu su haugalai. Angang hugatrabro. Ngasai na haugali na janupiti. Oh, phare phare. Ngasigi nungthil asida Tomagi machanupi Pakpidu su laklami. Pakpi na konthongdagi changlakpadu uraduna Langlen su chenthorei. Nine! Pakpi su Langlen bu nungsina yengduna. Imau thoibiye, lao lao, nine pamge. Matang asida Tomal su thoraktuna. Icha laklidana. Oh baba, Tomal imunglomda mo ansinduna machama mo bukawi. Hai, angang sa. Nakoi bu tabra ni he, imau ibema. Ibungo. Tazare baba. Thoinudu thorei. Machalna sumangda leplambadu da harau harau kawi. Haima, Pakpi, lao, chango lao. Hoi nama. Manggol da kakatuna famine. Pakpi na Langlen bu pampi. Langlen na manida hai. Nine, nang ahing leo. Pakpi na noktuna. Lekto asira ni nine ba. Leo ba. Horen di ne. Imana nga thongdoi ni. Akoy babagi ngarang sen mayam phangjani. Hay krapot ni hay nusi. Adubudi manidagi henba natteda. Akoy babasima angang umangsida. Pakpiya, angang na haibaso haibani ahing lekro. Noita chawdo ngarang sel phangi. Nga chawo mahauna thongaga chasi kaidauge. Inama kona leege. Aigi se inama ga ta chawgada kainomta sum haigena lakcharini. Kaino ni chana haining libaduba. Adu koi thuk libadubu karigino. Hairo hairo. Inama, nopa nupa su sel fangdaba phana koire. Hayeng se marup amatai. Inama da sel kita hangugena ai lakcharini. Adugi waro nangna adu koi thuk libaduba. Leile, ichal gibu kari watkani haige. Tomal na su hai. Ipa su lairida. Nana mata chawsu yumama puribani. Ichage achinbadubu kayano ipa na pinida. Baba, ichal gido ayoina bizaragi. Yade yade. Imau gido thamjin jawda. Hayeng pabana ngamdraba matamda pumnamak ase. Magi makhuta loina tagadawribani. Aduna ne, ikuna lairingaidi ikuna tawgeko. Thoinu makuki wahaiduda nungfet tawjay Tomal su. Macha ningol Pakpida sel khara pirami. Ipagi bema, sese, masina konaradro. Nangi sel jile haibado. Baba, yarani, henbu hele. Henjarasanu. Ipana pibani. Langlen na mapuda yenglaga. Pupu, aigidi. Pini, isugisu pini. Ase haiduna Tomal na masunupida selpi. Langlen na noktuna. Pupu, si ay tungsiluge ko. Ase hairamduna chensinke. Mapuna sembiba mapamaduda sel adu thade. Aduga thorei. Mane na hangi. Kadaida tungsiliba. Haidokpa yade. Mapuda amuk chensinduna konsilaga. Haidokpa yade ko pupu. Haidokpa yade isugini. Pupu, aiga ninega kanana hena nungshia. Pakpi na fagi tawi. Ho aigi ipane. Aise machanupini. Aina henba tabani. Henbra pupu. Langlen machinadu paithoktu na lay. Tomal noklaga. Masugi makokta nalaga. Isu na ihen. Isu Langlen dagi henba amata. Pupu da dilayte. Langlen do yam pen na nukche. Aduni, aigi pupu ni. Thoinu ka Pakpiga sunoi. Matamli sumsum haujinki Tomal nongmunongmugi ahal oisilagli. Mahak na ahal oisilagpaga loina na masunupi Langlen su nongmunongmugi chawraklami. Haujikti Langlen na oina mapupu na jarami. Nungsa na wawri tarakpa matang amakhagni Langlen na mapugi manakta tapna famthaduna hai. Pupua, ising saduna layri. Iruluthoknaba tawrasira. Hoi. Pupu gida mukta isu se wazarido. Pupu, adumai hainu. Sibu aigi ithau natro. Hoida. Langlen mapubu iruzafam adubu tamna pubiraktuna masa sengtokhalami. Loiraga hanagumda adum manggol aduda famhalaba matungda mafi kharadu stokpiraba matung haudoklamlaga amuk laktuna hai. Pupu,
Iru lujabasу loirabanina chak chathoknaba tawrisiko. Hoi hoi. Namana kari thonglaba. Aina thongbani insangbudi pan iroli pupuna pamjabado. Maroi mapanga se yam suna thakrajani. Hoi hoi. Langlen mafam adu ising khaji khiktoklaga mapugi chak adu thangtorei. Pupu khutu sida hamdo se. Chaba horuko pupu nga se ai maru manthopirake. Nga chiksina maru yaudabasina ne pabana pupu janaba leire ini. Haubra pupu. Hawi. Pupu di isu na bu thonglabadi loina hawi. Ihe. Pupu iron bada aduda kotna naba hawai maton hiuge. Pupu di manama sing kot pase onthok na pam khraba. Langlen inkon da prap changki hawai maton khara he. Lai do thaki bagi ising ado chamthok laga purai. Pupu sida leire. Isu bu chak chara bro. Chaji pupu. La odana pupu ga charasi. Ai ko na charagi pupu. Pupu ga chasi kai doge. Sida phamune. Hoi pupu. Mapuna haibudu da langlen so wadu kan thokpa ngamdraduna no fet tawna chak tu mapu ga chamine. Se. Pupu de yam charuida. Isu na buk thanna na ba chaw ko. Pupu chak lemhan da bini ko yam cha da ba yaroi. Khang de da langlen. Pupu na nongma gi sonjilak. Isu gi kumhai ase kayam kuina bu yengki ga dawri ba. Pupu adumai hainu ko ai saujarakani. Hoida. Pupu na phagi tawbani da charo. Asum tawna numit adu hauki. Nong masuto malaikai gi thawdok ama chatna na ba mapi setlami. Masu langne na malem laisa adu mapu gi laibak ta nambirami. Siwiradi phajaridana se. Isu pupu bu luhongpham phawbada nang thingero. Hoi pupu thindoine. Asum tawna langne na mapu bu thinbirak lami aduga masu halai. Luhongbagi thawramaduna loisalakpa matam aduda langne na amuk lai aduga ngaiduna lei. Tomal su thorai. Pupu Tomal momon minok tawduna. Isu bu pupu lo balak ibro. Hoi pupu. Lao. Chalasi. Mahausa mapuna naha oiringegi matamda. Mapuna langlen bu khut sambiduna purakpagi mataw adugum ngasidi langlen na mapu bu amuk khut sambiduna halagre. Lambida thengnaba mina hai. Langlen pupu do luna tawbiyu ko. Nushida napupu ne nangna lo balak libro. Langlen no fet tawduna. Ahunine. Asi haiduna mayum tamna lakminari. Numit aduso haujinki nongmo sum haukibana tomalna asum sonjilai. Matam asida tomal ahal matam oirakpagi masa adu naraklami. Maiba kauduna yenghali. Ahal lainani kaisu leite da hai. Langlen na mapugi kada changlaktuna seba tawri. Pupu se mai se kitang taithoke ko. Asi haiduna mapugi mai adubu taithok pirami. Apokpa mapana nare haiba pau tarabanina machanupi pakpi sulaklami. Hek changlaklaga phi suriba manama thoinuga thengnei. Inama haima pakpi nang yaure edana. Inama chango babagi phi khare inama na phaudo amkhige. Chango imungda namau langlen su leibani. Hoi pakpi mapabungi ka da hek changlei mane changlakpa ubada langlen na hai. Nine lairo lao sida phida leiri. Akhoi pupugi manakta phamu lao. Pakpi changlaktuna phami. Nine pupu singa hak yengamuko. Asi hairamduna langlen thoki. Pakpi na phamungda yatariba mapabu yengduna tapna kawi. Baba Tomal so machanupi bu yengai. Ichalak idana. Baba haksang dubu yamna ngamdraba. Yamna ngamdaba nateda. Thoinu changlai aduga hai. Pakpiya Baba se chakhara pijanaba tawsira. Hoinama pubiro. Thoinu chakomnamda changsinda makugi chak adu khara purai. Pakpina chak adu lauraga. Inama ayilage. Hoi. Pakpina mapabungda tapna hai. Baba chak kitang chasi na chain jagi. Baba chaningdeda. Thoinu na amuk hai. Baba chak kitang chadrabadi hakchang du yararoye. Ipabu chaningde ni chasa. Kita oirabasu chasinsi kaidoge baba. Tomal ngaihak tumina leiruraba matungda. Ipabu chaning thakningba amatta phaudaba sida tawbani.
Matang asida Langlen lai aduga hangi. Nine, pupu chak chakrabo? Chau haiba yadri. Karige. Asi haiduna mapuda amuk tapna hai. Pupu, chak kitang chathok na batau se. Se, ai ilake pupu. Pupu bu, chak di chaning deta. Phare, adubu ne, khajik tang charage. Thoinuga pakpiga do mamit yengnei. Langlen na hawai piduna tomalbu, mon nga khatuna nga tharaga phamhali aduga chak adu inba hawe. Pupu, se, yado kitang katho. Tomal samaya kathok tuna, masuna iliba chak adu jari. Pupu, kitang chasi ko. Pupu yare. Pupu, se, kitanga. Tomal do masuna hariba makhaya aduna chak adu jari. Hawbra pupu? Hawida, isu na thongbro. Aina thongine pupu. Isu na thonglabadi loina hawi pupu di. Adubu pupu se. Isu na asum na haw na thongba chak se. Kayam kuina chak kigadabano khangde. Mapugi wahai sida Langlen mabukning adu hek nungai saramde aduna hai. Pupu, kaige dumaina hainu. Kuina chak hidoini. Aina adum indoini. Tomal masuna mabu chak inbiba sida mahak mapita rai. Mapuna mapita raglabani na Langlen so mamid ira cheli aduga. Mapugi mapi adu taithok piraga. Pupu, se, adumai dawgano. Isu, ngasidi pupu se pukning inung nungsine he. Langlen so mapita rai. Mapugi wahai sing adu damaso mahaki mabukning adu sinungshirai. Tomal na tap na hai. Mahausadi, pupu na kalingai. Isu na bisak piklingai. Pupu na isu buchak inbikibado. Ngasidi amu, isu na pupu buchak inbiri. Matam masina kayada honglakliban. Isu ki matawa sina. Pupu bu, siba ki hali. Isu, nang bu uba phanglaroidra khanbada. Pupu di mid ase, uishinding treda. Langlen do yam kappi. Mapugi mamanga duda ma adum kapthorakli. Masu mapu anigi matau duda thoinuga pakpiga su kaplami. Tomal na hangi. Isua, nang bu kaplabrene. Pupu, kaigino. Pukning nungsiba wangagda pupu na ngangisibo. Ay leiringaida. Nasu ay leiringaida. Pupu, nang kaisu tawba yarui. Asi hairamduna Langlen thoki aduga mahang magi kada changduna mapukning nungsina kapthoi. Haukiba matam kaya adubu mahak na yamna ningsinglai. Haujik oiriba phibam hana leiramba matau ani asi changdamnarubada Langlen mapidu khangba ngamde. Wahai amata haidoktana mahak kaptuna lai. Matang asida mane pakpina changlaktuna. Imau Langlen. Pakpi changsinuna Langlen ni mapidu taithokpi aduga themjinbi. Inigi Langlen, nang bukap lanu kaidawbake. Nangna adumna pukning sontharabadi. Pupu di kari oigani. Ine, aikoi pupu se nongmagi ahal sumoy silai. Numit kudingi sum sonjilai. Ay pukning siham nungshire nine. Pupu na ay bukpodo na pamdo na sanakiba mayamdo. Ayam nungshire nine. Pupu na sumay na sumlay base. Ay tawpam kang di. Ayam kapning nine. Ako'y pupu se. Ako'y mayam tadoga chakradi. Kamay tawdoy no. Ayam pakali nine. Ayam pakali. Imaw Langlen. Nang mupukning patha ko kay tawbage. Pupu kasu tawruye. Tos, taway di ninang ba? Langlen mapido fatfat taytoy. Bagbi na amok sahay. Adunita na. Imaw sidi kapayati. Mapugi kadagi mapui bunga tomana isonson na kaurai. Isu Langlen. Tari pupu, ay laagi. Asi haydo na mahag taha mapugi kada laktuna. Pupu, kay hayge. Lao. Pupugi nakta pamula. Langlen mapugi manakta famte. Pupu, kung sinabiura. Tap na nang. Hoy pupu. Isu, nang pupugi manakta sumlayo ko. Laygani ya pupu. Pupu se, kuy na layki kataba matre. Pupu, nang adumay na hay ba? Pupugi aroy ba mikupta. Isugi nungsiba saktam. Nungsiba mataw asibu una adum. Mid ase,
ꯎꯏꯁꯤꯟꯈꯤꯕ ꯄꯥꯝꯃꯤ꯫ ꯄꯨꯄꯨ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯇꯣꯃꯥꯜ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯩ꯫ ꯇꯥꯂꯛ ꯑꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯏ꯫ ꯃꯄꯥ ꯆꯥꯎꯕꯅ ꯍꯥꯏ, "ꯏꯆꯥ ꯂꯥꯡꯂꯦꯟꯗꯤ ꯄꯨꯄꯨꯒꯤ ꯅꯥꯛꯇꯗ ꯂꯩꯈ꯭ꯔꯦꯅꯦꯍꯦ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯣꯜꯂꯦꯀꯣ?" ꯑꯍꯜ ꯑꯣꯏꯕꯗꯨꯗ ꯇꯧꯔꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯇꯣꯃꯥꯜꯒꯤ ꯑꯅꯥꯕꯗꯨꯁꯨ ꯀꯟꯁꯤꯜꯂꯛꯏ꯫ ꯃꯥꯏꯕꯅꯁꯨ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯊꯣꯛꯄ ꯌꯥꯏ, ꯃꯕꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯇꯝ ꯊꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯊꯃꯣꯏ ꯑꯗꯨꯗ ꯂꯣꯏꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯄꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯆꯤ ꯃꯆꯤꯗ ꯌꯥꯝꯅ ꯀꯞꯄꯤ꯫ "ꯏꯍꯦ ꯇꯥꯏꯕꯪꯁꯤꯕ ꯃꯄꯨ, ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯅꯣ? ꯃꯁꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯑꯁꯨꯝꯅ ꯃꯄꯨꯗꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯥꯕꯥ, ꯅꯆꯥ ꯂꯩꯌꯦ꯫ ꯏꯄꯥꯒꯤ ꯆꯥꯎꯕ, ꯏꯄꯥꯕꯨ ꯁꯣꯔ ꯍꯣꯟꯕꯁꯤ ꯉꯝꯂꯛꯇ꯭ꯔꯦꯅꯦꯍꯦ꯫ ꯏꯄꯥ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯁꯨ ꯂꯥꯡꯂꯦꯟꯗꯨꯕꯨ." ꯆꯥꯎꯕꯅ ꯃꯆꯥꯕꯨ ꯀꯧꯏ꯫ "ꯂꯥꯡꯂꯦꯟ, ꯏꯆꯥ ꯂꯥꯡꯂꯦꯟ." ꯂꯥꯡꯂꯦꯟ ꯆꯪꯂꯛꯏ꯫ "ꯅꯪꯕꯨ ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ?" ꯂꯥꯡꯂꯦꯟ ꯃꯄꯨꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯇꯣꯃꯥꯜꯅ ꯍꯥꯏ, "ꯏꯁꯨ ꯂꯥꯡꯂꯦꯟ, ꯄꯨꯄꯨ, ꯅꯪꯁꯨ ꯄꯨꯄꯨꯅ ꯁꯣꯟꯗꯨꯅ ꯂꯩꯕꯁꯤꯗ ꯍꯪꯒꯣꯏꯔꯕ꯭ꯔꯅꯦꯍꯦ? ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤꯕꯗꯤ?" ꯃꯄꯨꯕꯨ ꯀꯥꯏꯅꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯗꯨꯅ ꯀꯞꯂꯤꯉꯩ ꯃꯄꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯥꯔꯛꯂꯦ꯫ "ꯄꯨꯄꯨ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯒꯤ ꯅꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯏꯁꯨ, ꯉꯁꯤꯗꯤ ꯄꯨꯄꯨꯁꯦ ꯌꯥꯝ ꯋꯥꯏꯅꯦꯍꯦ꯫ ꯄꯣꯊꯥꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯏꯁꯨꯒꯤ ꯃꯁꯛ ꯎꯔꯒ ꯄꯨꯄꯨ ꯋꯥꯕ ꯐꯩꯅꯦ꯫ ꯄꯨꯄꯨ, ꯑꯩ ꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ꯫ ꯄꯨꯄꯨꯒꯤ ꯊꯕꯥꯛꯁꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯄꯨ ꯌꯥꯝ ꯋꯥꯔꯦ, ꯄꯨꯄꯨ ꯌꯥꯝ ꯋꯥꯔꯦ." ꯂꯥꯡꯂꯦꯟꯗꯨ ꯄꯥꯈꯠꯄ ꯐꯥꯎꯅ ꯀꯞꯂꯤ꯫ "ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯨꯄꯨ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯁꯨ, ꯄꯨꯄꯨ ꯌꯥꯝꯅ ꯋꯥꯔꯦ, ꯄꯨꯄꯨ ꯄꯣꯊꯥꯅꯤꯡꯉꯦ." ꯃꯄꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯇꯧꯐꯝꯁꯨ ꯈꯪꯗꯦ꯫ "ꯏꯁꯨ, ꯅꯪꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯄꯨꯄꯨꯕꯨ ꯑꯃꯨꯛꯇ ꯊꯦꯡꯉꯨꯕ꯫ ꯄꯨꯄꯨ ꯏꯁꯨꯅ ꯁꯛꯄ ꯅꯥꯎꯁꯨꯝ ꯇꯥꯔꯒ ꯄꯣꯊꯥꯒꯦ." "ꯑꯩ ꯁꯛꯀꯦ ꯄꯨꯄꯨ꯫ ꯃꯍꯧꯁꯥ ꯄꯨꯄꯨꯅ ꯑꯩꯕꯨ ꯅꯥꯎꯁꯨꯝ ꯁꯛꯇꯨꯅ ꯊꯦꯝꯈꯤꯕꯗꯣ, ꯉꯁꯤꯗꯤ ꯅꯁꯨꯅ ꯑꯃꯨꯛ ꯅꯥꯎꯁꯨꯝ ꯁꯛꯀꯦꯀꯣ ꯄꯨꯄꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯄꯤ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯊꯥꯏꯅ ꯃꯄꯨꯅ ꯃꯥꯒꯤꯗꯃꯛꯇ ꯁꯛꯄꯤꯈꯤꯕ ꯅꯥꯎꯁꯨꯝ ꯑꯗꯨꯕꯨ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ "ꯊꯥꯕꯨꯡꯇꯣꯟ, ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ, ꯄꯣꯕꯤꯁꯅꯝ ꯅꯝꯕꯤꯒꯦ." ꯂꯥꯡꯂꯦꯟ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯉꯝꯗꯦ꯫ ꯃꯄꯨꯒꯤ ꯅꯥꯡꯒꯜꯗ ꯃꯥꯅ ꯎꯏꯗꯨꯅ ꯃꯄꯨꯅ ꯃꯥꯒꯤꯗꯃꯛꯇ ꯁꯛꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯇꯣꯃꯥꯜꯅ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏ, "ꯏꯁꯨ, ꯏꯁꯩ ꯃꯈꯥ ꯇꯥꯔꯣꯅꯦꯍꯦ, ꯄꯨꯄꯨꯕꯨ ꯁꯨꯝꯂꯣꯅꯦ." "ꯑꯩ ꯁꯛꯀꯦ ꯄꯨꯄꯨ, ꯑꯩ ꯁꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ꯫ "ꯍꯩꯕꯣꯡ ꯆꯔꯣꯡ ꯑꯃꯇꯪ ꯊꯥꯗꯕꯤꯔꯛꯎ, ꯊꯥꯕꯨꯡꯇꯣꯟ." "ꯑꯩꯒꯤ ꯄꯨꯄꯨ ꯅꯨꯡꯁꯤꯕ, ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯇꯥꯜꯂꯣ." ꯃꯁꯨꯒꯤ ꯏꯁꯩ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯇꯣꯃꯥꯜ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯅꯥꯎꯊꯦꯝꯈꯤꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯦ꯫ ꯃꯍꯥꯛ ꯃꯄꯨꯡ ꯐꯥꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯨꯒꯤ ꯈꯨꯠꯄꯨ ꯄꯥꯏꯁꯜꯂꯝꯕꯗꯨ ꯊꯥꯗꯣꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯄꯥꯈꯠꯅ ꯈꯪꯀꯧ ꯀꯧꯏ꯫ "ꯄꯨꯄꯨ!" ꯑꯗꯨꯕꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯨ ꯂꯦꯡꯉꯤ꯫ "ꯄꯨꯄꯨ, ꯁꯦ ꯇꯥꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯇꯣꯃꯥꯜ ꯑꯁꯤ ꯃꯁꯥ ꯑꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯂꯝꯃꯤ꯫
ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯃꯄꯨꯕꯨ ꯀꯧꯗꯨꯅ ꯈꯪꯀꯞ ꯀꯞꯊꯣꯔꯛꯏ꯫ ꯄꯨꯄꯨ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯍꯧꯒꯠꯂꯣ, ꯑꯩꯒꯤ ꯏꯁꯩ ꯇꯥꯒꯅꯤꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯗꯥꯏꯅꯦ꯫ ꯍꯧꯒꯠꯂꯣ ꯄꯨꯄꯨ, ꯅꯪꯒꯤ ꯅꯁꯨ ꯂꯥꯡꯂꯦꯟꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ꯫ ꯄꯨꯄꯨ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ꯫ ꯂꯥꯡꯂꯦꯟꯅ ꯈꯪꯍꯧꯗꯅ ꯈꯪꯀꯞ ꯀꯞꯂꯛꯄ ꯑꯁꯤꯗ ꯆꯥꯎꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯥ ꯂꯥꯡꯂꯦꯟ, ꯄꯨꯄꯨ ꯀꯩꯗꯧꯔꯤ? ꯕꯥꯕꯥ, ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯁꯩ ꯇꯥꯒꯅꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯇꯥꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯄꯨꯄꯨꯁꯦ ꯍꯧꯗꯣꯛꯑꯣ, ꯃꯥꯏ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏꯌꯦ꯫ ꯄꯨꯄꯨ ꯍꯧꯗꯣꯛꯑꯣ, ꯕꯥꯕꯥ, ꯄꯨꯄꯨ ꯍꯧꯗꯣꯛꯑꯣ, ꯄꯨꯄꯨ ꯍꯧꯒꯠꯂꯣ, ꯄꯨꯄꯨ ꯅꯪ ꯍꯧꯒꯠꯂꯣ꯫ ꯊꯣꯏꯅꯨꯁꯨ ꯀꯞꯄꯤ ꯃꯀꯨꯕꯨ ꯀꯧꯗꯨꯅ꯫ ꯕꯥꯕꯥ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯍꯧꯒꯠꯂꯣ ꯕꯥꯕꯥ, ꯅꯁꯨ ꯂꯥꯡꯂꯦꯟꯅ ꯀꯞꯂꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯅꯈꯣꯅꯦ ꯕꯥꯕꯥ꯫ ꯅꯁꯨ ꯅꯨꯄꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯦꯝꯕ ꯉꯝꯂꯔꯣꯏꯌꯦ ꯕꯥꯕꯥ꯫ ꯄꯨꯄꯨ, ꯑꯩ ꯀꯅꯥꯗ ꯄꯨꯄꯨ ꯀꯧꯗꯣꯏꯅꯣ? ꯀꯅꯥꯅ ꯑꯩꯕꯨ ꯏꯁꯨ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯕꯤꯗꯣꯏꯅꯣ? ꯍꯧꯒꯠꯂꯣ ꯄꯨꯄꯨ, ꯏꯁꯨ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯑꯣ ꯄꯨꯄꯨ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯇꯥꯅ ꯆꯠꯂꯤꯅꯣ? ꯑꯩ ꯄꯦꯜꯍꯧꯗꯦ ꯄꯨꯄꯨ, ꯄꯨꯄꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨ ꯑꯩ ꯄꯦꯟꯗꯦ꯫ ꯍꯟꯗꯛꯀꯤ ꯄꯨꯄꯨ ꯑꯁꯤꯃꯒꯤꯗꯤ ꯑꯩ ꯄꯦꯜꯂꯔꯣꯏꯌꯦ ꯄꯨꯄꯨ꯫ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯄꯨꯄꯨ, ꯅꯪꯒꯤ ꯅꯁꯨ ꯂꯥꯡꯂꯦꯟꯁꯦ ꯑꯃꯨꯛꯇ ꯀꯞꯀꯅꯣ, ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯍꯥꯏꯌꯣ ꯄꯨꯄꯨ꯫ ꯍꯧꯒꯠꯂꯣ ꯄꯨꯄꯨ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ꯫ ꯂꯥꯡꯂꯦꯟ ꯑꯉꯥꯎꯕꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯗ ꯈꯦꯠꯅꯕ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ ꯀꯞꯄꯤ꯫ ꯃꯄꯥꯕꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯥꯛꯄꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯅꯦꯕꯨ ꯎꯔꯒ ꯂꯥꯡꯂꯦꯟ ꯑꯗꯨ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯅꯤꯅꯦ, ꯅꯤꯅꯦ, ꯅꯪ ꯄꯨꯄꯨꯁꯦ ꯍꯧꯗꯣꯛꯑꯣ꯫ ꯑꯩꯅ ꯀꯧꯕꯗ ꯄꯨꯄꯨꯁꯦ ꯈꯨꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯅꯤꯅꯦ꯫ ꯄꯥꯛꯄꯤꯁꯨ ꯃꯄꯥꯒꯤ ꯍꯛꯆꯥꯡꯕꯨ ꯁꯣꯛꯇꯨꯅ, ꯕꯥꯕꯥ, ꯅꯆꯥ ꯅꯤꯡꯉꯣꯜꯕꯨ ꯉꯥꯏꯕꯤꯔꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯕꯨ ꯉꯥꯏꯔꯝꯗꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯕꯥꯕꯥ? ꯍꯧꯒꯠꯂꯣ ꯕꯥꯕꯥ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛꯇꯗꯤ ꯍꯪꯕꯤꯔꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯕꯥꯕꯥ꯫ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯃꯨꯛ ꯄꯥꯛꯄꯤꯗꯨ ꯀꯞꯂꯛꯏ꯫ ꯏꯃꯧ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯄꯨꯄꯨꯁꯦ ꯅꯤꯅꯦꯕꯨ ꯉꯥꯏꯍꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯅꯤꯅꯦꯕꯨ ꯉꯥꯏꯍꯜꯂꯝꯗ꯭ꯔꯤꯕꯅꯣ ꯂꯥꯡꯂꯦꯟ? ꯅꯤꯅꯦ, ꯄꯨꯄꯨꯁꯦ ꯑꯩꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯗꯤ ꯃꯁꯨ ꯂꯥꯡꯂꯦꯟ ꯑꯩꯕꯨ ꯀꯧꯔꯝꯕꯅꯤꯀꯣ ꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯁꯨ ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯃꯁꯛꯁꯦ ꯎꯔꯔꯣꯏ ꯈꯟꯕꯗ ꯃꯤꯠ ꯎꯏꯁꯤꯟꯕ ꯄꯥꯝꯃꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ ꯄꯨꯄꯨꯅ꯫ ꯑꯩꯒꯤ ꯏꯁꯩꯁꯨ ꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯊꯝꯕꯤꯔꯝꯗꯨꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯅꯤꯅꯦ, ꯑꯩ ꯄꯨꯄꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯇꯧꯗꯕꯗꯤ ꯌꯥꯗ ꯇꯣꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡ ꯌꯥꯝꯅ ꯀꯞꯆꯩ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯃꯠꯇꯕꯨ ꯀꯥꯎꯊꯣꯛꯆꯔꯝꯗꯦ꯫ ꯇꯣꯃꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯝꯂꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯅ ꯍꯤꯞꯂꯝꯕ ꯐꯝꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯏ꯫ ꯂꯩꯔꯝꯒꯗꯕꯣꯏꯗ ꯍꯦꯛ ꯅꯤꯡꯕꯅꯤ ꯃꯥꯒꯤ ꯃꯄꯨ ꯅꯨꯡꯁꯤꯕꯗꯨ꯫ ꯃꯣꯟ ꯃꯌꯥ ꯑꯗꯨꯗ ꯁꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯦꯜ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯨꯒꯤ ꯁꯦꯜ ꯇꯨꯡꯁꯤꯜꯂꯤꯕꯅꯤꯅꯦꯍꯦ, ꯍꯌꯦꯡ ꯌꯥꯝꯃꯀꯥꯟꯗ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯤꯅꯅꯦ ꯄꯨꯄꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯁꯨꯒꯤ ꯁꯦꯜ ꯌꯥꯝꯅ ꯂꯩꯍꯧꯗꯣꯏꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯏ, ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯊꯥꯗꯩ꯫ ꯄꯨꯄꯨ, ꯉꯁꯤꯗꯤ ꯄꯨꯄꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯅꯁꯨ ꯑꯩꯒꯤ ꯅꯥꯞꯄꯗ ꯁꯣꯟꯊꯥꯡꯅꯅ ꯅꯤꯟꯗꯨꯅꯇ ꯂꯩꯔꯤ꯫ ꯄꯨꯄꯨ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯎꯕ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯄꯨꯄꯨ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯔꯣꯏꯀꯣ? ꯑꯗꯨꯕꯨ ꯅꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯗꯤ ꯅꯪ ꯇꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯎꯀꯣ ꯄꯨꯄꯨ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯄꯦꯟꯅ ꯇꯥꯍꯟꯕꯤꯌꯨꯀꯣ ꯄꯨꯄꯨꯅ ꯋꯥꯔꯤ ꯂꯤꯕꯤꯕꯗꯣ꯫
ꯄꯨꯄꯨ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯆꯪꯂꯛꯏ. ꯊꯣꯏꯅꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯕꯥꯕꯥ, ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ. ꯑꯩꯗꯤ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ. ꯃꯁꯤꯅꯁꯨ ꯇꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯄꯨꯄꯨꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ? ꯄꯨꯄꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ. ꯃꯁꯨ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯄꯨꯄꯨꯅ ꯄꯦꯟꯕꯤꯕ ꯑꯣꯏꯔꯁꯅꯨ. ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥ ꯅꯪꯒꯤ ꯅꯇꯧꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕ ꯏꯄꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯕꯥꯕꯥ, ꯑꯩꯒꯤꯗꯃꯛꯇ ꯊꯣꯏꯅꯁꯨ ꯋꯥꯕꯤꯔꯨꯅꯨ. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯥꯕꯥ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ. ꯆꯥꯛ ꯈꯖꯤꯛꯇꯪ ꯆꯥꯅꯅꯕ ꯇꯧꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯂꯔꯣ. ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯤꯌꯦ ꯏꯃꯥ. ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥ ꯄꯥꯕꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯈꯟꯗ꯭ꯔꯤꯕ? ꯕꯥꯕꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ. ꯏꯌꯥꯁꯤꯗ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯄꯨꯄꯨꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯍꯜꯂꯦ. ꯑꯩ ꯆꯥꯁꯤꯟꯕ ꯉꯝꯗꯦ. ꯏꯁꯨ ꯂꯥꯡꯂꯦꯟ, ꯆꯥꯔꯣ. ꯄꯨꯄꯨ ꯏꯟꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗꯕꯗ ꯅꯤꯡꯉꯤ. ꯑꯩꯅꯁꯨ ꯄꯨꯄꯨꯗ ꯏꯟꯕꯗ ꯄꯨꯄꯨꯅ ꯏꯁꯨꯅ ꯏꯟꯕꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯇꯥꯗꯨꯅꯇ ꯂꯩꯔꯦ ꯕꯥꯕꯥ. ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯔꯔꯣꯏ. ꯑꯩꯈꯣꯏꯁꯨ ꯆꯥꯔꯔꯣꯏꯀꯣ ꯂꯥꯡꯂꯦꯟ. ꯕꯥꯕꯥꯒ ꯏꯃꯥꯒꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ. ꯃꯁꯦ ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯤꯕ꯭ꯔꯣ? ꯕꯥꯕꯥ, ꯀꯩꯅꯣ ꯕꯥꯕꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯕꯥꯕꯥ. ꯑꯩꯒꯤꯗꯤ ꯕꯥꯕꯥꯒ ꯏꯃꯥꯒꯅ ꯄꯨꯝꯅꯃꯛꯅꯤ. ꯑꯩ ꯆꯥꯛ ꯆꯥꯔꯒꯦ. ꯅꯣꯏꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯏꯜꯂꯒꯦ. ꯏꯆꯥꯁꯤꯗꯤ ꯑꯗꯨꯅꯤꯗꯅ. ꯍꯥꯏ ꯃꯃꯥ, ꯆꯠꯂꯣ, ꯏꯆꯥꯒꯤ ꯆꯥꯛ ꯊꯤꯔꯨꯆꯣ ꯆꯠꯂꯣ. ꯊꯣꯏꯅꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯊꯤꯕꯤꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯇꯝꯗꯨꯅ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯩ꯫